ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯆꯥꯒꯦ ꯄꯦꯔꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯁꯥꯗ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯕ ꯄꯥꯝꯕꯤ ꯑꯃꯅꯤ ꯊꯥꯏꯅꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯗꯒ ꯌꯥꯎꯗꯥꯏꯅꯦ ꯄꯦꯔꯨꯛ ꯊꯛꯄ ꯄꯦꯔꯨꯛ ꯃꯍꯤ ꯊꯛꯄ ꯈꯝꯕ ꯀꯥꯟꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯋꯦ ꯏꯔꯣꯟꯕ ꯆꯥꯁꯤꯔꯥ ꯀꯥꯡꯁꯨ ꯀꯔꯤ ꯀꯥꯡꯁꯨ ꯆꯥꯁꯤꯔꯥ ꯑꯅꯤꯃꯛ ꯆꯥꯁꯦ ꯐꯨꯛꯂꯛꯑꯣ ꯐꯨꯛꯇꯣꯛꯄ ꯁꯤ ꯂꯣꯏ ꯐꯨꯛꯇꯣꯛꯑꯁꯨ ꯃꯥ ꯐꯨꯛꯄꯗꯣ ꯅꯪ ꯐꯨꯛꯑꯣ ꯃꯁꯤ ꯃꯍꯤ ꯊꯛꯄꯁꯨ ꯌꯥꯝ ꯐꯩ ꯐꯩ ꯑꯗꯩꯗꯤ ꯏꯔꯣꯜꯂꯁꯨ ꯍꯥꯎꯔꯦ ꯌꯣꯡꯆꯥꯛꯀ ꯀꯥꯡꯁꯨ ꯆꯥꯔꯁꯨ ꯍꯥꯎꯔꯦ ꯃꯅꯥꯗꯤ ꯐꯖꯔꯦ ꯁꯤꯁꯨ ꯁꯤ ꯍꯤꯡꯅ ꯆꯥꯔꯁꯨ ꯉꯥꯔꯤꯒ ꯍꯤꯡꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯅꯨꯡꯊꯤꯟꯗ ꯄꯤꯔꯨꯛ ꯍꯦꯛꯄ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯐꯖꯔꯗ꯭ꯔꯥ ꯌꯥꯝ ꯄꯦꯔꯨꯛꯁꯦ ꯄꯦꯔꯨꯛ ꯍꯦꯛꯄ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤ ꯃꯅꯥꯁꯦ ꯍꯥꯏꯐꯦꯠ ꯀꯛꯊꯠꯂꯁꯤ ꯑꯗꯨꯒ ꯆꯥꯝꯊꯣꯛꯑꯁꯤ ꯌꯥꯔꯦ ꯄꯦꯔꯨꯛ ꯃꯔꯥ ꯀꯛꯊꯠꯂꯁꯤ ꯅꯨꯡꯁꯤꯠ ꯈꯔꯒꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯁꯤꯠꯇꯦ ꯅꯣꯡ ꯈꯔ ꯈꯦꯝꯕꯗꯤ ꯍꯥꯡꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯇꯥꯗꯦ ꯑꯩꯈꯣꯏꯁꯤꯗꯤ ꯍꯣꯏ ꯌꯥꯔꯦ ꯄꯦꯔꯨꯛ ꯏꯔꯣꯟꯕ ꯐꯨꯠꯅꯕ ꯇꯌꯥꯔꯤ ꯂꯩꯔꯦ ꯄꯦꯔꯨꯛ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯒꯤ ꯑꯂꯨ ꯑꯉꯥꯡꯕꯅꯤ ꯑꯍꯨꯝ ꯑꯃ ꯍꯥꯞꯄꯁꯤ ꯁꯤꯅ ꯍꯋꯥꯏ ꯑꯇꯤꯡꯕ ꯃꯪꯒꯟ ꯑꯇꯤꯡꯕ ꯌꯣꯡꯆꯥꯛ ꯑꯔꯣꯕꯁꯦ ꯈꯔ ꯍꯥꯞꯁꯤ ꯌꯥꯝ ꯆꯥꯗꯦꯕ ꯌꯣꯡꯆꯥꯛꯁꯦ ꯃꯍꯤ ꯍꯥꯞꯄꯁꯤ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯁꯤ ꯂꯣꯏꯔꯦ ꯉꯥꯔꯤꯗꯨꯁꯨ ꯁꯤꯗ ꯉꯥꯟꯁꯤꯟꯈ꯭ꯔꯁꯤ ꯄꯨꯂꯞ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯁꯤ ꯃꯨꯜꯂꯦ ꯍꯩꯗꯣꯛꯑꯦ ꯏꯌꯥ ꯑꯇꯣꯝꯕꯅ ꯉꯧꯕꯁꯦ ꯑꯁ ꯈꯨꯍꯥꯎꯁꯤꯗꯤ ꯕꯣꯏꯂꯔꯗ ꯍꯥꯏꯌꯣ ꯅꯨꯡꯁꯤꯗꯥꯛ ꯍꯥꯞꯄꯒ ꯉꯧꯕꯁꯤꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯝꯇꯛꯅ ꯌꯥꯝ ꯍꯥꯎꯋꯤ ꯃꯍꯤꯁꯦ ꯈꯥꯗꯅꯕ ꯁꯨꯝꯗꯣꯛꯄꯤꯔꯣ ꯊꯥꯡꯅ ꯖꯞ 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 ꯂꯦꯟꯊꯠꯄꯤꯔꯣ ꯊꯨꯝ ꯍꯥꯞꯆꯤꯜꯂꯁꯤ ꯃꯣꯔꯣꯛꯁꯤꯗ ꯉꯥꯔꯤꯁꯤꯗ ꯑꯗꯨꯒ ꯅꯝꯒꯥꯏꯔꯁꯤ ꯊꯨꯝꯁꯤꯒ ꯃꯣꯔꯣꯛꯁꯦ ꯇꯣꯏꯅꯕ ꯀꯟꯅ ꯅꯝꯁꯤ ꯀꯟꯅ ꯅꯣꯏꯈꯥꯏꯁꯤ
ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤ ꯐꯖꯅ ꯅꯣꯏꯈꯥꯏꯗꯕ ꯇꯥꯔꯒꯗꯤ ꯉꯥꯅꯝ ꯊꯨꯝꯅꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ ꯃꯆꯤ ꯊꯨꯝ ꯌꯥꯛ ꯃꯆꯤ ꯊꯨꯝ ꯅꯝꯗ ꯉꯥꯔꯤ ꯅꯝꯗ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯅ ꯆꯥꯕꯗ ꯍꯥꯎꯔꯣꯏ ꯐꯖꯅ ꯃꯨꯟꯅ ꯅꯩꯈꯥꯏꯕꯤꯕ ꯑꯗꯨꯒ ꯀꯣꯝꯄꯥꯛꯇ ꯁꯪꯖꯤꯜꯂꯁꯤ ꯄꯣꯠꯁꯦ ꯄꯨꯈꯝꯁꯤꯗ ꯃꯦꯠꯄꯁꯦ ꯅꯩꯈꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯣ ꯀꯣꯝꯄꯥꯛꯁꯤꯗ ꯂꯣꯏꯅ ꯁꯪꯖꯤꯜꯂꯁꯤ ꯑꯗꯣ ꯀꯣꯝꯄꯥꯛꯁꯤꯗ ꯒ꯭ꯂꯥꯁ ꯑꯃ ꯇꯧꯔꯒ ꯍꯋꯥꯏꯅꯦ ꯑꯂꯨꯅꯦ ꯌꯣꯡꯆꯥꯛꯅꯦ ꯑꯗꯒꯤ ꯄꯦꯔꯨꯛꯅꯦ ꯃꯁꯤ ꯑꯃꯨꯛ ꯐꯖꯅ ꯅꯣꯏꯈꯥꯏꯕꯤꯔꯕ ꯑꯗꯨꯒ ꯃꯍꯤꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯒ꯭ꯂꯥꯁꯅ ꯅꯣꯏꯕꯁꯦ ꯇꯣꯏꯕ ꯃꯐꯣꯟ ꯇꯥꯕ ꯈꯔ ꯋꯥꯠꯂꯤ ꯏꯔꯣꯟꯕꯁꯦ ꯑꯗꯣ ꯈꯨꯠꯅ ꯕꯤꯗꯤ ꯅꯩꯕ ꯃꯁꯤꯅ ꯏꯔꯣꯟꯕꯒꯤ ꯃꯍꯥꯎꯁꯦ ꯊꯣꯛꯑꯦ ꯈꯨꯠꯅ ꯅꯩꯗ꯭ꯔꯤꯈꯩ ꯏꯔꯣꯟꯕꯗꯨꯁꯨ ꯁꯨꯡꯍꯥꯎ ꯍꯥꯎꯔꯣꯏ ꯈꯨꯠꯁꯥ ꯃꯉꯥꯁꯤꯅ ꯄꯥꯏꯁꯤꯜꯂꯒ ꯐꯖꯅ ꯅꯩꯈꯥꯏꯕ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯌꯦꯡꯕꯤꯌꯨ ꯄꯦꯔꯨꯛ ꯏꯔꯣꯟꯕ ꯂꯣꯏꯔꯦ ꯃꯌꯥꯝ